Sếp bây giờ ông thà lên mà. Ngồi một cặp hai tháng cùng. अच्छा Ini juga नहीं लिया क्या? लिया तो दो ही लिया. क्यों? Ông hù giờ vậy ạ. Khá là thuộc kìa. मही आप ने मही तो Cái trắng hai đi. Thôi mày cái thời gian mua hồ quá. 나म 자 사이 Chả 상관 gì nữa. 인연의 맛이 짜 đúng rồi khơi chắc chắn là tới ꯑꯩꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯈꯤꯕꯅꯦꯕ ꯑꯩ ꯆꯥꯕꯩꯗꯤ ꯇꯣꯉꯥꯟꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯄ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯑꯃꯗꯨꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯑꯣꯏꯅꯅꯤ ꯍꯥꯏꯅꯅꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯒꯦ ꯇꯧꯔꯤꯑꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯏꯁꯩ ꯑꯩꯈꯣꯏꯅ ꯑꯣꯔꯤꯖꯤꯅꯦꯜ ꯈꯣꯟꯗꯣ ꯍꯥꯞꯀꯦ ꯇꯧꯕꯗꯣ ꯏꯁꯩ ꯊꯥꯖꯤꯟꯗꯗꯅ ꯏꯁꯩ ꯃꯌꯥꯝ ꯊꯥꯖꯤꯟꯗꯅꯅꯦ ꯑꯩꯅ ꯑꯗꯨꯝ ꯚꯣꯏꯁ ꯑꯣꯏꯅ ꯍꯥꯞꯄꯛꯏꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅ ꯉꯥꯡꯕꯁꯦ ꯈꯔ ꯋꯥꯏꯑꯦꯕ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯑꯦꯕ ꯃꯌꯥꯝ ꯇꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯇꯥꯅꯤꯡꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅꯅꯦ ꯑꯩ ꯏꯁꯥꯅ ꯐꯥꯎ ꯉꯥꯡꯕꯁꯤ ꯇꯟꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯏꯁꯩ ꯇꯥꯕꯗ ꯑꯣꯔꯤꯖꯤꯅꯦꯜ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯡꯕꯗꯣ ꯑꯗꯨꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯒꯦ ꯇꯧꯋꯤ ꯃꯌꯥꯝ ꯂꯥꯡꯅꯕꯁꯦ ꯎꯕꯗꯅꯦ ꯉꯁꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯩ ꯃꯁꯛ ꯍꯥꯏꯕꯒ ꯑꯃꯨꯛ ꯎꯗ꯭ꯔꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯎꯔꯛꯀꯅꯤ ꯋꯥꯔꯅꯨ ꯀꯥꯏꯅ ꯀꯟꯅ ꯃꯤ ꯍꯤꯟꯖꯥꯡ ꯀꯣꯠꯅꯔꯤ ꯑꯁꯤ ꯂꯣꯏꯔ ꯑꯩ ꯂꯥꯁꯇ ꯀꯣꯠꯇꯣꯏꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯒꯦ ꯇꯧꯋꯤ ꯍꯧꯖꯤꯛ ꯍꯧꯗꯣꯔꯦ ꯉꯁꯥꯏꯒꯤꯗꯨꯅ ꯑꯗꯨꯝ ꯑꯗꯣ ꯏꯁꯩ ꯄꯨꯔꯥ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯏꯁꯩ ꯊꯥꯖꯤꯟꯗꯅꯅꯦ ꯑꯩꯅꯦ ꯄꯨꯔꯥ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯗ ꯋꯥꯔꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅꯅꯦ ꯌꯦꯠꯂꯦꯕ ꯏꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯈꯣꯟꯗꯨꯅ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯌꯥꯝ ꯂꯥꯡꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯃꯌꯥꯝ ꯇꯥꯅꯤꯡꯉꯝꯒꯅꯦꯕꯀꯣ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯗꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯍꯥꯏꯗꯣꯀꯣ ꯑꯗꯣ ꯀꯦꯃꯦꯔꯥ ꯊꯝꯐꯝꯁꯦ ꯂꯩꯇꯗꯅ ꯑꯩꯈꯣই ꯏꯅꯥꯎꯄꯤꯅ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯏꯅꯦꯕ ꯑꯩꯅ ꯊꯝꯕꯗꯣ ꯎꯍꯧꯗꯗꯅꯅꯦ ꯑꯩ ꯏꯇꯣꯝꯇ ꯊꯝꯕꯗ ꯑꯩꯅ ꯐꯝꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯐꯝꯗ꯭ꯔꯤꯉꯩꯗ ꯊꯝꯕꯗꯨꯒ ꯐꯝꯃꯒ ꯊꯝꯕꯒ ꯑꯗꯨ ꯈꯦꯠꯅꯩꯗꯅꯀꯣ ꯍꯥꯏꯗꯤ ꯎꯗꯕꯅꯤꯅ ꯀꯦꯃꯦꯔꯥ ꯏꯁꯇꯦꯟꯗꯣ ꯁꯤꯒ ꯂꯩꯇꯕꯅꯤꯅꯅꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯁꯦꯟꯗꯜꯗ ꯊꯝꯃꯤ ꯈꯔ ꯑꯃꯅ ꯑꯩꯅ ꯀꯩꯅꯣꯗ ꯊꯝꯃꯤ ꯐꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯑꯩꯈꯣꯏ ꯆꯥꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯇꯧꯋꯤ ꯆꯥꯕ ꯍꯧꯊꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯆꯥꯕ ꯍꯥꯏꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯑꯗꯨꯝ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯃꯈꯣꯟ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯃꯈꯣꯟꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯅꯐꯥꯎ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯣꯏꯔꯦ ꯋꯥꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯕꯤ ꯆꯥꯔꯤꯅꯤ ꯃꯣꯔꯣꯛ ꯀꯟꯅ ꯊꯤꯔꯤꯅꯤ ꯃꯣꯔꯣꯛ ꯆꯥꯅꯤꯡꯃꯟꯈꯤꯗꯅ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡꯗꯣ ꯃꯣꯔꯣꯛ ꯈꯔ ꯋꯥꯠꯂꯦ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯍꯥꯞꯄꯔꯣꯏꯁꯤ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯕ ꯐꯠꯇꯦꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩ ꯆꯥꯕ ꯍꯧꯔꯕꯅꯤ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯤ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯥꯡꯗꯅ ꯇ꯭ꯔꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯀꯩꯅꯣ ꯇꯧꯗꯦꯕ ꯃꯀꯝ ꯆꯥꯅꯤꯡꯉꯦꯕ ꯅꯍꯥꯟ ꯍꯤꯟꯖꯥꯡ ꯅꯪ ꯍꯥꯎꯇꯦꯗ ꯀꯩꯁꯨ ꯅꯠꯇꯦ ꯃꯣꯔꯣꯛ ꯌꯥꯎꯗꯕꯩ ꯃꯣꯔꯣꯛ ꯈꯤꯇꯪ ꯋꯥꯠꯄꯅ ꯍꯥꯎꯕ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩ ꯍꯥꯏꯗꯤ ꯈꯪꯗꯦ ꯅꯍꯥꯟ ꯅꯣꯏꯒꯤ ꯁꯤꯒꯩ ꯌꯦꯟꯁꯦꯀꯣ ꯀꯔꯤꯝ ꯏꯇꯣꯏ ꯇꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕ ꯃꯇꯝꯗꯅꯦ ꯄꯣꯠꯇꯣ ꯏꯇꯣꯏ ꯇꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩ ꯃꯃꯥꯡꯗꯩ ꯍꯥꯏꯗ꯭ꯔꯥ ꯅꯉꯣꯟꯗ ꯊꯣꯡꯗ꯭ꯔꯤꯉꯩ ꯅꯣꯏ ꯌꯦꯟꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯅ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯆꯥꯗ꯭ꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯨꯒꯩ ꯑꯣꯏꯗꯤ ꯄꯨꯡꯆꯥ ꯆꯥꯅꯤ ꯆꯥꯔ ꯀꯩꯅꯣꯝ ꯇꯧꯁꯜꯂꯦꯕ ꯏꯁꯥ ꯏꯊꯟꯇ ꯑꯣꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯥꯗ꯭ꯔꯤꯅꯤ ꯏꯁꯥꯅ ꯊꯣꯡꯕꯁꯤꯁꯨꯅꯦ ꯆꯥꯅꯤꯡꯗꯕꯅꯤ ꯑꯁ ꯏꯁꯥ ꯑꯥꯗ ꯄꯨꯡꯊꯣꯡ ꯊꯣꯡꯉꯦ ꯑꯩꯅ ꯆꯥꯏꯗꯣ ꯑꯩꯅ ꯍꯦꯟꯅ ꯆꯥꯏꯃꯤ ꯑꯩꯁꯨ ꯏꯁꯥꯅ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯇꯟꯗꯤ ꯏꯁꯥꯅ ꯍꯧꯔ ꯆꯥꯅꯤꯡꯗꯦ ꯑꯗꯨꯃꯗꯤ ꯈꯪꯉꯨ ꯍꯥꯏꯗꯤ ꯃꯅꯝꯗꯨꯅ ꯍꯥꯏꯗꯤ ꯊꯥꯡꯒꯠꯄꯅꯦꯕ ꯑꯩ ꯌꯦꯟ ꯊꯣꯡꯕꯁꯦ ꯏꯁꯥꯅ ꯊꯣꯡꯕ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯌꯦꯟ ꯊꯣꯡꯕꯗꯤ ꯆꯥꯏ ꯑꯗꯣ ꯁꯤꯗ ꯂꯥꯛꯑ ꯆꯥꯅꯤꯡꯗꯕ ꯋꯥꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ
ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯍꯤꯗꯣ ꯄꯨꯇꯛ ꯄꯨꯇꯛ ꯂꯥꯎꯅ ꯊꯣꯡꯉꯝꯒꯗꯕꯅꯤ. ꯃꯩꯗꯨꯁꯨ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ. ꯑꯗꯨꯅꯤ. ꯑꯩꯅ ꯃꯩꯗꯨ ꯁꯧꯍꯟꯒꯦ ꯈꯟꯕꯗꯣ ꯃꯩꯗꯨꯁꯨ ꯃꯑꯣꯡ ꯆꯥꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯅ ꯃꯩ ꯊꯥꯔꯤꯅꯤ ꯂꯥꯁꯐꯥꯎ. ꯑꯗꯨ ꯐꯔꯦ ꯂꯣꯏꯈ꯭ꯔꯦ. ꯂꯣꯏꯈ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ. ꯀꯥꯏꯗ ꯀꯣꯏꯔꯛꯁꯤ ꯍꯥꯏꯅꯣ? ꯐꯥꯒꯤ ꯇꯧꯔꯤꯅꯤ, ꯀꯣꯏꯔꯔꯣꯏ. ꯁꯤꯜꯆꯔ ꯆꯠꯂꯨꯅꯤ ꯑꯩꯈꯣꯏ ꯉꯁꯤ. ꯄꯤꯖꯥ ꯆꯥꯕ, ꯄꯤꯖꯥ ꯅꯠꯇ꯭ꯔꯥ? ꯆꯥꯕꯤ ꯆꯥꯅꯤ, ꯆꯥꯕꯤ. ꯆꯥꯕꯤ. ꯌꯦꯟ ꯃꯇꯨꯝ ꯂꯧꯏꯅꯦ ꯑꯩꯗꯤ ꯃꯈꯣꯡ ꯑꯃꯒ ꯃꯇꯨꯝ 3-4 ꯈꯛꯇ ꯂꯧꯁꯜꯂꯦ. ꯆꯥꯊꯔꯒꯦ ꯍꯧꯖꯤꯛ ꯆꯥꯊꯔꯒꯦ. ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯈꯣꯟ ꯇꯥꯔꯝꯃꯗꯤ ꯅꯠꯇ꯭ꯔꯥ? ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯌꯥꯎꯕꯅꯤ ꯃꯌꯥꯝ. ꯑꯄꯥꯝꯕ ꯈꯟꯕꯤꯔꯛꯑꯣ. ꯅꯪ ꯊꯥꯗꯣꯛꯑꯒ. ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯌꯥꯎꯔꯒꯗꯤ ꯑꯄꯥꯝꯕ ꯈꯟꯕꯤꯌꯨ. ꯑꯄꯥꯝꯕ ꯍꯥꯏꯔꯛꯄ ꯌꯥꯏꯑꯕ. ꯑꯗꯣ ꯑꯩ ꯊꯥꯗꯣꯛꯑꯒꯅꯤ. ꯑꯩꯈꯣꯏꯗꯤ ꯁꯛ ꯊꯤꯕꯅꯤꯅꯅꯦ. ꯑꯩ ꯊꯥꯗꯣꯛꯑꯒ ꯂꯩꯁꯥꯕꯤ ꯑꯇꯩꯗꯤ ꯂꯣꯏ ꯐꯖꯕꯅꯦ ꯑꯅꯝꯕꯅ. ꯑꯗꯣ ꯃꯃꯤꯡ, ꯂꯩꯐꯝ, ꯀꯟꯇꯦꯛ ꯂꯣꯏ ꯍꯥꯏꯕꯤꯔꯛꯑꯣ ꯀꯥꯏꯅ ꯑꯩ ꯂꯣꯏ ꯄꯤꯖꯒꯦ. ꯑꯩ ꯂꯣꯏ ꯍꯥꯏꯖꯔꯛꯀꯦ. ꯑꯄꯥꯝꯕꯒ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ. ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ. ꯃꯌꯥꯝ ꯅ꯭ꯌꯨ ꯏꯌꯥꯔꯅꯦꯅ ꯍꯔꯥꯎꯕꯅꯤ. ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ. ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯔꯥꯎꯕꯅꯤꯅ ꯃꯣꯏ ꯃꯌꯥꯝ ꯀꯀꯥ ꯍꯣꯏ ꯃꯌꯥꯝ ꯏꯁꯩ ꯊꯥꯕꯗꯣ ꯃꯣꯏꯁꯨ ꯍꯔꯥꯎꯖꯔꯤꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯗ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕꯅꯤ. ꯑꯗꯣ ꯀꯩꯁꯨꯝ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ. ꯀꯀꯥ ꯍꯣꯏ ꯇꯥꯔꯒꯁꯨ. आलू ग्रेवी का लोगे ꯂꯧꯅꯨ. चेन चक चार हुआ तो दे ꯍꯣꯏ ꯑꯃꯨꯛ ꯊꯥꯒꯦ ꯉꯣ. ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯀꯟꯅ ꯍꯨꯏ ꯌꯦꯡꯉꯨ. ꯃꯤꯒ ꯎꯄꯣꯠꯇꯦ. ꯑꯩꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯌꯦꯟꯁꯦ. ꯀꯩꯗꯧꯗ ꯊꯣꯡꯉ ꯇꯧꯔꯤꯅꯣ ꯃꯥꯅ. ꯑꯩ ꯐꯝꯕ꯭ꯔꯦꯛꯅꯕ ꯄꯨꯛ ꯄꯤꯊꯣꯛꯄ ꯃꯃꯥꯡ ꯍꯥꯞꯆꯟꯒꯅꯨꯀꯣ. ꯍꯥꯞꯆꯟꯈꯔꯦ. ꯄꯨꯛꯇꯣ ꯆꯥꯛꯇꯣ ꯆꯥꯁꯜꯂꯕꯅꯤ ꯄꯤꯛ ꯀꯪꯊꯣꯔꯦ. ꯃꯥꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯨꯏ. ꯑꯩꯅ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯀꯥꯏꯅ ꯑꯩꯁꯨ ꯀꯟꯅ ꯆꯥꯔꯤꯅꯤ. ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯀꯟꯅ ꯍꯪꯅꯔꯤꯅꯤ. ꯀꯟꯅ ꯌꯦꯟ ꯆꯤꯛꯏ. ꯉꯁꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯍꯥꯎꯔꯤ. ꯃꯣꯔꯣꯛꯇꯤ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯃꯌꯥꯝ. ꯍꯥꯏ ꯇꯧꯔꯛꯀꯅꯨ. ꯑꯃ ꯀꯟꯅ ꯏꯊꯣꯛꯏ. ꯍꯥꯎꯕꯅ ꯌꯦꯟ ꯊꯣꯡꯕ ꯀꯝ ꯆꯥꯅꯤꯡꯉꯦ. ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯆꯥꯅꯤꯡꯉꯤ. ꯕꯤꯔꯌꯥꯅꯤ ꯅꯠꯇ꯭ꯔꯥ? ꯍꯥꯎꯗꯣꯏꯅꯤ. ꯑꯩꯁꯤ ꯚꯣꯏꯁꯇ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯔꯦ. ꯍꯥꯏꯐꯝ ꯈꯪꯗꯔꯦ. ꯄꯨꯔꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯣꯏꯁꯁꯤꯗ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣ ꯈꯪꯗꯔꯦꯕ. ꯑꯗꯨꯝ ꯆꯥ ꯂꯩꯕ ꯀꯔꯤꯅꯣ. ꯕ꯭ꯂꯣꯛꯇꯤ ꯑꯩ ꯃꯃꯥꯡꯗ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯌꯥꯝ. ꯅꯪꯅ ꯏꯁꯩ ꯍꯥꯞꯆꯜꯂꯣ. ꯏꯁꯩ ꯑꯦꯠ ꯇꯧꯁꯜꯂꯣ. ꯇꯤꯡ 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 ꯍꯥꯏꯅ ꯇꯧꯔꯒ ꯅꯪꯅ. ꯑꯗꯨ 하고 그냥 먹으러 갈래.
ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣ ꯂꯧꯏꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯇꯣ ꯀꯥꯞꯄꯩ ꯀꯟꯅ ꯇꯧꯅꯔꯤ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯅꯥꯎꯄꯤꯒ ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯅꯤ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯛꯄꯩ ꯂꯣꯏꯁꯤꯜꯂꯤꯅꯤ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯛꯄꯩ ꯂꯣꯏꯁꯤꯜꯂꯤꯅꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ